Imes PAODAM miyeng tabiri basingbu ahan maktada binitana taram no sabagaloyana kurumzari. Hauzik PAODAM asigi maroya pau pizari. Hauki basahi lisingani tara teretagi lisingani kunithoi paubada drug ka mari leinaba case ta miyoi lisingani changwa kuntra taruk phaki haina Chief Minister N Biren na phongdokre. Nupi singi State Assembly da sada yankai reserve thambiu haibagi Parliament House mamang satharugdaba wakat khongjangda saruk yarunaba nupi kuntrani thoigi team amang asi Delhi gi damak lamthakre. Right to know haibagi matangda wakhal taminabagi thoram pangthokre loinana Congress nataba opposition alliance ama semnaba K Chandrasekhar Rao ga Akhilesh Yadav ka unakre. Mapungga palobirase Home gi thausu puriba Chief Minister N Biren haikre Haukiba lisingani tara teretagi lisingani kunithoi paubada tongan tonganba drug ka mari leinaba case ta miyoi lisingani changwa kuntra taruk phaki. Police na phakiba drug case ta chenaba sing court na bail piraga jail dagi thadoliba si NDNPS Act ta anoba case ki makhada amuk phajinduna sungsoi soidina jail da thamnabagi anoba act rule leire makhoi sing jail changbasu kinadre. Wapama sing asi sathakiba tarani thoisuba Manipur Legislative Assembly gi ani shuba session gi ngasi numit mangani shuba ayuki wahang pakhum matamda opposition Congress ki MLA TS Lokesor gi drug ka mari leinaba wahang gi pakhumda Chief Minister na House ta phongdokhibani. War on drug haudokiba lisingani tara teretagi lisingani kunithoi gi manungda number 4 powder kg cham maudram doi dasmik mapan brown sugar kg lisingani chatruk maudra dasmik nipan opium kg lakh ama lising ama chatruk kuntaru dasmik manga WY tablet masing crorama lising marpu manga sumna hundra ni thoi punna kg changwa ni puni thoi SP capsule kg chani kuntaru tablet masing na lakh ama lising tara chani pan kuntra ni thoi NN tablet lising kuntra ni pan cham kuntra humdoi cough syrup bottle lising marfu taruk samri humdra taret ketamine powder injection bottle lising tara manga changwa marfu taret simplex C plus tablet lising tara taret chani pan sumna taruk tramadol tablet lakh ama lising kunmari chani pan sumna ahum poppy thanaba maru kg tara humdoi opium alkaloid chamri humphuma thoi dasmik nipan kg mahi oina liter cham kuntra taru asdanatana tongan tongan makhal gi tablet capsule kaya sabada Chief Minister na phongdokhi. Masidanatana morphine gi solution mahi liter sanipa yankai taret Merizona kg sam sumna taruk na singba phakibagi report ching puthokibagloyena haukiba sahi manga asida punna charge sheet case satruk maudra taret case aroiba tara taret conviction tara mari pending case lisingama sumna kumapan judicial remand da miyoi lisingani cham yankai nipan case register cham humdra mari tauki. Chief Minister na makha taraduna sabada haikibada drug ka mari leinaba case singa sida tongan tongan makhal gi phangpham thokpa dandi mapunsi supa jail da leiba sahi tara manga maral gi matungina jail da leiba yauri jail da leibada Myanmar macha kya su yauri drug ki lanjang da security gi miyoi ke yausilakpa drug ki lana si mapung phana sathanaba tongan tongan ba agency singsu saruk yaduna training piri hairi. Wahang asibu pukhatkiba MLA TS Lokesor na haikibada numit khudingi drug ka mari leinaba phabagi record chu COVID ki report miyam da khanganaba tausi drug case ta senaba sing phasi torabadi matungda toroktaba yai haina mahaki wakhalon sabada phongdokhi. Leibak asida rule of law leitabagi matagum lengak pairiba political party ki miyoi singna ngami matagum tawning ba thabak pangthoklabadi lanjaw thoknaba sinbaga pangkhakni. Wafam ase hauji sathariba taran thoisuba Manipur Legislative Assembly mi phongi 0 hour gi khudong chabal loduna MLA Ranjit na sabada pukhalakibani 0 hour gi tanja loduna MLA K Ranjit na haikibada BJYM gi president lusingba kangbu amana ngarang Manipur Pradesh Congress Committee gi office mamangda chatharang kiba thawang adu tawhoidaba aranba thaba amani
ꯄꯥꯎ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯝꯃꯤ, ꯀꯔꯤ ꯉꯥꯡ ꯁꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯈꯨꯗꯛꯇ ꯈꯪꯕ ꯉꯝꯂꯕ ꯃꯇꯝꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ BJYMꯒꯤ ꯊꯧꯃꯤꯁꯤꯡꯅ ꯒꯦꯠ ꯀꯥꯎꯕ, MPCCꯒꯤ ꯑꯣꯐꯤꯁ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯆꯩꯅ ꯀꯟꯕ, ꯀꯥꯎꯕ ꯑꯃꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯍꯤ ꯑꯁꯤꯒꯤ January 6ꯇꯁꯨ BJYMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ MPCCꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯃꯛꯇꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯝꯕ ꯂꯩꯈ꯭ꯔꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯅꯔꯒ ꯂꯥꯛꯏ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯏꯁꯨ ꯀꯌꯥꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯃꯛ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯠꯊꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯀꯥꯏꯍꯧꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯅꯕꯒꯤ ꯏꯟꯁꯤꯟꯕ ꯑꯣꯏꯅ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯥꯜꯕꯨ ꯂꯩꯔꯕꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯖꯦꯜ ꯆꯪꯂꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯨꯜ ꯑꯣꯐ ꯂꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯐꯩ ꯍꯥꯏꯅ MLA ꯔꯟꯖꯤꯠꯅ ꯁꯚꯥꯗ ꯊꯝꯈꯤ꯫ ꯍꯟꯗꯛ ꯐꯝꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ VDFꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯈꯔꯗ ꯄꯥꯁ ꯇꯧꯕꯤꯈꯤꯕ, ꯃꯗꯨꯒꯤꯗꯃꯛ ꯑꯣꯜ ꯃꯅꯤꯄꯨꯔ VDF ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯅꯤꯄꯨꯔꯒꯤ CM N ꯕꯤꯔꯦꯟ ꯁꯤꯡꯍ ꯑꯃꯗꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ VDF ꯃꯦꯝꯕꯔꯁꯤꯡꯅ ꯍꯦꯟꯅ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯀꯗꯕꯗ VDFꯁꯤꯡꯅ ꯈꯧꯔꯥꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯃꯟꯊꯂꯤ ꯑꯣꯅꯔꯦꯔꯤꯌꯝ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝꯗꯤ ꯌꯥꯎꯗꯕꯅ VDF 10,080ꯅ ꯄꯦꯟꯗꯕꯗꯒꯤ ꯒꯟ ꯗꯥꯎꯟ, ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ 4ꯅꯤ ꯆꯠꯂꯕ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇꯕꯅ ꯗꯤꯁꯇ꯭ꯔꯤꯛ 13ꯇ ꯂꯩꯔꯤꯕ VDF ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯄꯨꯟꯕ ꯏꯍꯧ ꯑꯃ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ VDF ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯒꯚꯔꯟꯃꯦꯟꯠꯀ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯩ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ VDFꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ VDFꯁꯤꯡ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯥꯝꯗꯦ꯫ ꯅꯥꯀꯟ ꯑꯅꯤ ꯃꯨꯛꯅꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ, ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯈꯣꯡꯖꯪ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ 50%ꯗꯤ ꯅꯨꯄꯤꯒꯤ ꯔꯤꯖꯥꯔꯚ ꯁꯤꯠ ꯈꯥꯛꯇꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯗꯦꯜꯂꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁ ꯃꯃꯥꯡꯗ ꯆꯠꯊꯒꯗꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞ, ꯃꯅꯤꯄꯨꯔ ꯀꯩꯊꯦꯜ ꯅꯨꯄꯤ ꯃꯔꯨꯞ ꯑꯃꯗꯤ ꯔꯣꯗ ꯁꯥꯏꯗ ꯚꯦꯟꯗꯔ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯄꯨꯟꯅ ꯅꯨꯄꯤ 32 ꯉꯁꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜꯗꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ M. ꯁꯈꯤꯗꯦꯕꯤ, CPIꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ S. ꯁꯔꯣꯖꯤꯅꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯠ ꯎꯄ-ꯑꯙ꯭ꯌꯛꯁ ꯈꯦꯇ꯭ꯔꯤ ꯇꯃꯥꯅ ꯂꯝꯊꯥꯈ꯭ꯔꯦ꯫ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ M. ꯁꯈꯤꯗꯦꯕꯤꯅ ꯍꯥꯏꯈꯤꯕꯗ ꯑꯣꯒꯁꯠ 12 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟ ꯑꯁꯤꯗ 50% ꯋꯨꯃꯦꯟ ꯔꯤꯖꯔꯚꯦꯁꯟ ꯕꯤꯜ ꯑꯁꯤ ꯈꯨꯗꯛꯇ ꯄꯥꯁ ꯇꯧ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪ ꯑꯁꯤ ꯅꯦꯁꯅꯦꯜ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯋꯨꯃꯦꯟꯁꯅ ꯁꯤꯟꯗꯨꯅ ꯑꯣꯒꯁꯠ 1ꯗꯒꯤ 9 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤ ꯈꯣꯡꯆꯠꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯐꯥꯖꯤꯜꯂꯒ NSGꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯈꯨꯠꯁꯝꯅꯔꯒ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯆꯠꯊꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ NSG ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯣꯛ ꯍꯣꯁꯇꯦꯖ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯛ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯗꯤ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯂꯩꯕ NSG ꯇꯤꯝꯒꯤ IG ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯛ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯁꯤꯗ ꯆꯦꯟꯅꯥꯏꯗ ꯕꯦꯖ ꯇꯧꯕ NSGꯒꯤ ꯇꯤꯝ ꯑꯃꯅ ꯇꯦꯔꯣꯔꯤꯁꯠ ꯁꯥꯈꯤ, ꯑꯗꯨꯒ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ NSG ꯇꯤꯝꯅ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯗꯨ ꯆꯪꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯤꯚꯤꯜ ꯀꯃꯥꯟꯗꯣ ꯈꯔ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯒ ꯍꯣꯁꯇꯦꯖꯀꯤ ꯔꯣꯜ ꯂꯧꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2ꯔꯣꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯣꯛ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯑꯗꯨ NSG ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯑꯅꯤꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟ ꯆꯪꯕꯗ ꯗꯔꯀꯥꯔ ꯂꯩꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡꯁꯨ ꯔꯤꯌꯦꯂꯤꯇꯤ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯈꯤ꯫
Imphal West Police की कमांडो टीम न खुदकता थंगाल बाजार की बोरा गली अलू गली नगामपाल की जगह सिंगदा ngasi नुमिदावाइरम पुंग मंगा मखाई ताबदगिना पुंग तरुक फाउबा सिक्योरिटी की सेक्शन थोरांग ओइना कॉर्डन एंड सर्च ऑपरेशन पांगथोखरे हाइरिबा ऑपरेशन अदुदा पुना मियोय साम निफु मंगा रोम निंगथिना वेरिफिकेशन तौखी लोयना वेरिफिकेशन अदुदा मियोय 13 दी लखतखिबगा लोयना मखा ताबा वेरिफिकेशन की दमा इम्फाल की सिटी पुलिस दा खुसिनखरे Right to information RTI Karino Masiki Kanaba Karino Takpi Tambiba Madi Wakal Taminabagi Thara Amangasi Hairok Part 2 Mayalekai Deleba Community Hall da Pangthokre Manipur Information Commission Amadi All Hairok United Club Association Ani Punna Kusanaduna Pangthokiba Thara Maduda The Silent Feature of RTI Act 2005 Highway Hiramasida Dr. C.S. Narendra Advocate Role of SPIO and FAA Haiba Hiramda as Inau Deputy Registrar Manipur Information Commission Duga the role of Manipur Information Commission Haiba Hiram Asidana Manipur Information Commission gi Chairperson Sunil Oinamna Mathangsina Thoramadugi Akhangai Singoina Miamda Sugayana Takpi Tambiki Takpi Tambiba Amadi Wakal Taminabagi Thoramaduga Marilena Manipur Information Commission gi Chairperson Sunil Oinamna Haikibada Commission ga Heroic Club Singi Apun by Apex Body Amoy All Hairok United Club Association ga punna khusamnaraga thoramasi pangthokjabani Manipur Information Commission na RTI Act asi karam na miyam da siznagani aduga governance da transparency kamaina pohlakani haibagi matangda miyam da khanganjabani ngasigi akhang ai singoina wangang laduna hai RTI Act asi movement ama ohelnaba miyam gi marakta pukhalaklaga अफब लेंगाक अमा लेनब होनबदा मतेंग पांगनब प्रजागी अवेयरनेस अमा मफम असिदा पांगथोकजबनी हाइबा वाफम थंखी लोइसिलकपदा ट्रेनिंग प्रोग्राम अदुदा रिसोर्स पर्सन सिंग ताकपि तंबिकी बादुगा मरि लेना सरुक याखिबा सिंगा वहंग पाखोंगी तंजा अमसु लौनखी हंदा इकुई कुइदना इंडिया की तरह मंगा सुबा प्रेसिडेंट ओइना वासक लौदुना थबक पाइबा होख्रबी द्रौपदी मुर्मुबु भारत के प्रजा पुंबना थागर Narakli Adubo Laibak Tibadi Congress Party na Karem Katai na Bawapam Kaya Pongdorakli President Haibasi Gender Laitaba Neutral Loiba Lebaki Makok Amani Adubo Congress ki Luchingba Adi Ranjan Chaudhary na Bharat ki ani Subanupi President Oibadanatana Ahanba Tribal President Bo Rashtrapatni Haina Karem na Bawapam Pongdokhibagi Mayokta Bharatiya Janata Yuva Morcha na Congress Bhawan Mamangda Indian National Congress ki Lusingbi Sonia Gandhi ki effigy mai thaduna asigumba Congress ki mi ushittaba adu henjillaktanaba khangankhibagi mayokda Congress Party na City Police Station da tharakhiba wakat adugi mayokda BJYM na su counter complaint ama tawkhre haina ngasi BJP office da pangthokpa pamising unabada BJYM gi BP Desras Yumnam na phongdokre Mahana High Congress ki Lusingba amana phongdorakli bawafam adu Draupadi Murmu na present oina represent toriba tribal nupi amadi lairababu ushitabani makoina lebaki president bu pirakliba usitaba amadi karemna badu limitation gi wangmadani khanganduna ngarangi khongjang adu sathakibani masida samjan sajanba kaya ama pusilaga police da complaint tawsilambani Mahana makhata aduna hai Hauze Indian National Congress ki Lusingbi Sonia Gandhi amadi masanupa Rahul Gandhi ki mathakta ED na National Herald paper ka marilena money laundering case ki matangda wahang pahong kaya marom satharibani ED na tawriba sidi makhoi gi mathawaina saman tawribani adubo Congress Party na mafam kaya da rules kaya violate tawraga protest tawduna miyamda apanba kaya piri masisu yaningde Masina talibasi Congress Party asi phataba money laundering bu sagoli haibani aduga BJP bu lana sandoktuna lengang sasan hai yaningde loyena masigi matangda BJP ga mari karisu lainade phongdoki Amaronda CPIM Manipur State Committee nangarang BJP amadi party asi mass front ki lusingba singna Manipur Pradesh Congress Party ki office ki state headquarter da undemocratic oiba mawngda changsim khiba khongja adu yamna kana condemn tawba phongdokli yaningde haiba wafam leirabasu media kuthangda natraga protest meeting pangthokton jathagadabani madu tawdaba haibasi baraki sangbidan amasung ganatantra bu singnabani haina logani maramaduna Manipur lengana Manipur Pradesh Congress Committee office jathagiba BJP Manipur maroina BJYM gi lusingba baris amasung magi tungin basing mufaduna matik chaba dandi pigadabani haina phongdokli
BJP की मायोक्ता लेबा पार्टी सिंह लुसिंगबा अमदी मास फ्रंट सिंह लुसिंगबा कया अमदी BJP लेंगा की मायोक्ता लेबा मियोय कया अमदी फाबा पुनबा अमदी अवत अनै चथरी BJP ने लुसिंगबा लेंगा असना मिसंग मिखाई नाइबा थबक चथदी हाइबा उतपा पामलबदी मिसंग मिखाई नाइदना आइन की मतुंगिना थबक लखलो हाइना फोंगदोली हाइना CPIM मणिपुर की सेक्रेटरी थोरकपा चेरोलदा पल्ली भारत निंखा तमलकपा सही 15 सुरकपगी पालन थोरम आजादी का अमृत महोत्सव के मनुंग चना मिनिस्ट्री ऑफ पावर MOP अमसुंग मिनिस्ट्री ऑफ न्यू एंड रिन्यूएबल एनर्जी MNRE गवर्नमेंट ऑफ इंडिया ना गवर्नमेंट ऑफ मणिपुर खुसनना सिंदुना इंडिया की मफम कयादा नुमित 3 नि सुना थथरकपा ngalaba इंडिया ngaduna leiragadaba punsigi haina mingthonba maigi kumai Kaksing district ki anirak suba oina sungasi Wobogai Mayai Lekai Community Hall Wobogai da pangthokre Tharamadu Wobogai SG MLA Usam Devena Thoiba Mitung Wobogai GP ke Pradhan Jayant Kumar DC Kaksing Somorji Salam Loyana NSPC amadi MSPDCL ki makok thongba official sing akhanaba mitung sing oina saruk yaki ngasi ke Tharamadu da Universal Household Electrification Village Electrification Distribution System Strengthening Capacity Addition One Nation One Grid Renewable Energy Consumer Rights Establishment na sing bagi matangda film oina miyam da utuna miyeng taminaki loyana beneficiary yamna pangliba kudong chaba sing amadi thengnariba kudong chadaba sing matangda miyam gi tongan tongamba wakhalon sing su phongdoknaki Laipat Citizens Club Khangabok na konma pa amada nungthil gi matamda yumlakta paislakpani haiba chongkhu haina khangnaba numidang gi matamda khak chakta bausek ama tekta kaidana thadokre chongkhu Usek adu mamit udabagi matogum pailaklaga phaglang da yaisinduna taduna leibadagi club ki miyoi singna lokhat piduna Joint Coordination Committee on Wildlife and Biodiversity gi thomi singda pau pibirakpadagi masa sonlaba usek adu lakhol uraba matungda numit ama masa kangkhalaknaba matungda ngasi ikopat ki saphagada mapha amada thadokre ngasi usek thadokpaduda Moirangpali Post ki Sub Inspector SS Tomsau gi team galoyana Laipat Citizen Club Khangabok ki member sing chu charuk yaki usek thadokpa ki tharamuda JCCWB ki convener Romesh Ningthaujam na phongdokibada songkhu haiba usek asi ayuk ningthili matamda pat mapanda numit taba ngaidun leijaba numidangi matamda khak chakta usek amani adubu ngasidi makhoi gi pothapam amadi chakta pham leislaktabana yumlakta changlakpagi machak ohele miyana lamlaki sause yumlakta changlai hairaga su mafam jaba yengbiraga thadokpiu masa sonthaba ubiragadi manak nakpa forest natraga wildlife ki mari leinaba club organization singda pau pibiu lamlaki sause yaudana miyoi bana kuina hingduna leiba ngamloi haina phongdorakli Imphal East District ki manung chanelaiba 18 Kairang Khomido Gram Panchayat ki makhada leiriba Ward number 7 gi Naharol Singh ngasi Khomido Jama Masjid maning amasung asigi akoibada lamtu sengdokpagi camp ama pangthokre Social Service asigi mathata lambi gi nak yetta dustbin sing mafam chaba yenglaga thamki miyamna phatahudi sing dustbin da hapsilamliba sing asi volunteer sing na mafam chabada dispose togani loyana hariba social service asi ward asigi lemori mafam sing da su makhata na pangthokigani hairi loyana ward asigi member oiriba Mohammad Sharat amadi Kairang Khomido ki Jila Parishad Mirep oigadoriba social worker Mohammad Shamir Elias Mohammad Amugi Maikaida kisu social service asida saruk yariba volunteer singbu thagapa phongdokki lambi sembi debana maram oraga Kumpuraba Konjeng Hazari Lekai Dobi Machu Lerak amadi Jala Leraki Lekai miyamna matam kaktana hairiba lambi sing asi thingjingkre ngasi ayu Konjeng Hazari Lekai Youth Development Club amadi Maira Paibi singna lambi thingjinbaga mari lena takhelambam ritana hai lambi sing asi gi nayata se libanala sing asi matamga chanaba mawongda sembiu amadi lambi semjinbiu haiduna mari lena ba singda wakatuna lakibani lambi sembidaba maramna accident toina thokpa nong hekta baga ising thumjinbana awaba kaya mayoknari mari lena ba singda lambi asi sembinaba ngarang phawba matam pikibani adubu karishu taroktabadagi lambi thingbai khongjang asi sangsinbani phongdokki MSPDCL amadi MSPCL ki pension sataba ahal sing hojuk phawba pension pibidabana maram oiraga awaba kaya mayok nabada natana masa layeng naba sel leitabadagi layeng bangam daba yaure haina Pensioners Union of NEPLE and PLS Employees MSPCL and MSPDCL ki General Secretary L Rajan na kay sampata laiba Manipur Electricity Employee Union gi conference hall da pangthokpa pamising unabada phongdokre
Mahana hai lising ani tara tagi pension chatkraba social security scheme gi sinmibu MD Anida matam sana kyarak hana union sina termination order thokpinaba haiduna lakibani adubo hojik phawba thabak ton thoktana leiri lising ani tara tagi retire tokraba sinmi singbu lising ani tara mapan phawba matam sana termination order thokpinaba haiduna chief minister da phawba Zerol Pising duna wakat ki masagi matungda termination order tholabasung ngasi phawba pension gi benefit amata sinmi singna phangdri ana ayek yaroklabasu doctor da satuna layeng naba sel leitabana leikidaba phawba yaure ngasi su ahloiraba pensioner singi phangpham thokpa pension benefit asibu MD anina amana amada thaidau thaijin tawduna olai parai tawduna chahi taruk taret pharao phawba pibidana leire principal secretary na tha amagi manungda pension benefit piba ngamdrabadi mathang thagi tang tarada gi makhal makha kaya gi khongjang sangsilagani phongdoki Manipur gi amata ngairaba hockey masana gi apex body oiraba nupa nupi ani gi apunba hockey association hockey Manipur gi regular function athubada horagadabana maram oiraga hockey Manipur gi makhada affiliation tawdun leiriba club organization association sina renewal tawrana ba amadi anoba affiliation tawgadaba sina Khomalampa hockey stadium da leiba hockey Manipur gi office da August amadagi tara phawgi ayupung nipan dagi tara phawgi manungda affiliation tawrana ba amadi marilaina ba se sang pisilakna ba hairakli Piriba matamasi manungda affiliation tawhdaba madi marilina base sang pisilawdaba singi makata ba wakat loroi haina hockey Manipur gi secretary thorakpa Jerol amana khangalagli Congress nataba opposition alliance ama semduna center da paliba BJP bu thengana ba Telangana Chief Minister K Chandrasekhar Rao na Delhi da Samajwadi Party Chief Akhilesh Yadav ka unakre Yadav da Solama amadi Rose Bucket ama piraduna taramna Rao na oki unakhiba da Samajwadi Party ki General Secretary Ram Gopal Yadav su yauki Lucingba sina national politics ka marilina ba wapong kaya khana ki hairi opposition ki lucingba sing Mamta Banerjee Arvind Kejriwal MK Stalin Tejaswi Yadav amadi Sharad Pawar yauna miyoi kaya ga su Chandrasekhar Rao na hanana unakre tongan ba state sing da su mahana satuna lucingba sing asibu unaduna wari chanakre hairi lebak asigi democratic value bu ngak sena ba wakhal manaba political party sing punduna center da attack tamuna ba thorang sagalibani BJP da attack tawduna Rao na PM Modi bu lebak asigi khwaidagi sonba PM ni haiki lebak asida undeclared emergency leirabani haiba wafam sumana phongdoki numi humni national capital la leiduna Telangana CM Rao na Telangana Rashtra Samiti gi MP singa su phaminaduna statue kya khandana ki hairi BJP na Aam Aadmi Party AAP bu 3 mosquitoes ki manungda amani haidna maral sikre corruption gi 3 mosquitoes adu Congress Trinamool Congress amadi AAP ni haina sumakata ki school jobs kam case tamara leibadagi enforcement directorate na TMC gi Partha Chatterjee phakhrabagi matungda mangondagi portfolio kaya su West Bengal government na lauthokre ED gi custody da leiriba AAP gi Satendra Jain gi mathata su BJP ne attack tawki Janasi Puksel Sengbani haijarabasu Delhi High Court na di corrupted oy amadi criminal background lei haikrabani Congress na ahanba maso oldest mosquitoes of corruption ni haina charge tawki wafam singasi BJP gi wanga loi sejat puno TMC habidi 2 mass corruption haibani haiba wafam su mahana phongdokki Sanabagi pauda England gi Birmingham gi Alexander Stadium sathariba 2022 Commonwealth Game ki KG humphumde 10 manga gi category gi boxing event ki ngasi sanakiba match da India gi siba thapana Pakistan gi Suleiman Balokpu manga sinoda maikhiba piduna pre-quarter final sangmangamduna Commonwealth Games 2022 gi India gi campaign hokre amarom na sathariba Commonwealth Games asigi ahanba gold phangba sanaroi England gi Alex Yee na oire Alex Yee na men's triathlon da gold phangba ngamkre Alex Yee Tokyo Olympics da silver medal phangkibani amadi mixed relay race da gold phangkiba athlete ni Hauzerai bada maroya pa amukana thamjari Haukiba sahi lisingani tara tagi lisingani kunithoi phawbada drug ka mari leinaba case da miyoi lisingani changwa kuntra taruk phaki haina Chief Minister N Biren na phongdokre Nupi singi State Assembly da sada yankai reserve thambiyu haibagi Parliament House mamang satharugdaba wakat khongjangda saruk yarunaba nupi kuntra nithoigi team ama ngasi Delhi gi damak lamthakre Right to information karino haibagi matangda wakhal taminabagi thoram pangthokre loinana Congress nataba opposition alliance ama semnaba K Chandrasekhar Rao ga
अखिलेश यादव का उनखरे नसिगिदी पाउदम पिजबा मतंग लोइसिनजरे मियंग ताबिरिबसिंगबु खुरुमजरी।